ꯅꯨꯄꯥꯅꯤ ꯈꯛ ꯁꯣꯔꯣꯛꯇ ꯀꯟꯅ ꯐꯨꯅꯔꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯈꯥꯝꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯂꯥꯏꯚ ꯊꯥꯕ ꯍꯣ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤ꯫ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯁꯨ ꯍꯥꯞꯅꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯈꯔ ꯂꯥꯛꯂꯒ ꯐꯨꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯍꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯣꯏ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯀꯦ ꯍꯥꯏꯗ꯭ꯔꯗꯅ ꯀꯩꯒꯤꯅꯣꯕ ꯐꯣꯟꯒ ꯊꯥꯡꯒꯠꯇꯅ ꯅꯝ ꯂꯩꯔꯤꯁꯦ ꯍꯥ? ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯅ ꯐꯨꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯏ꯫ ꯀꯩꯒꯤꯅꯣꯕ ꯅꯣꯏ ꯑꯅꯤꯅꯏꯍꯤꯡ ꯅꯥꯍꯤꯡꯁꯥꯒꯩ ꯐꯨꯅꯔꯤꯁꯦ? ꯃꯦꯛꯁꯅ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯃꯥꯅ ꯅꯝꯗꯅ ꯀꯣꯏꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯇꯩ ꯂꯩꯖꯗ꯭ꯔꯕꯣ ꯍꯥ ꯂꯋꯥꯏ ꯃꯆꯥ? ꯑꯦꯟꯗꯤꯅ ꯍꯩ ꯂꯋꯥꯏ ꯃꯆꯥꯗꯤ ꯅꯪꯅꯤꯅꯦ꯫ ꯅꯪꯒ ꯀꯣꯏꯅꯩꯅ ꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯕꯛꯇ ꯊꯦꯠꯄ꯭ꯔꯥꯕ? ꯑꯩꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗꯅꯦ ꯌꯥꯔꯛꯄꯒꯤꯅꯤ ꯀꯣꯏꯅꯩꯁꯦ꯫ ꯅꯨꯄꯤꯒꯤꯗꯃꯛꯇꯔꯣꯅꯦ ꯅꯣꯏ ꯑꯅꯤꯅ ꯐꯨꯅꯩꯁꯤꯕꯣ? ꯅꯍꯩ ꯇꯝꯂꯤꯕ ꯅꯣꯏꯅ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯍꯦꯔꯣ ꯁꯥꯔꯤꯕꯅꯤꯅꯦ ꯍꯥ? ꯃꯦꯛꯁ ꯁꯥꯎꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯍꯥ? ꯅꯄꯥꯅ ASP ꯑꯣꯏꯔꯦꯅ ꯑꯩꯅ ꯀꯤꯗꯧꯒ ꯃꯥꯟꯕ꯭ꯔꯥꯕ? ꯑꯩꯒꯤꯁꯨꯅꯦ ꯏꯄꯥ ꯏꯃꯥꯗꯣ ꯗꯣꯛꯇꯔꯅꯤ꯫ ꯗꯣꯛꯇꯔ ꯃꯆꯥꯅꯨꯄꯥ ꯅꯪ ꯀꯌꯥꯝ ꯐꯥꯎꯒꯦꯁꯦ ꯌꯦꯡ ꯇꯥꯔꯦꯗꯅ꯫ ꯑꯍꯜꯈꯩꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯒ ꯊꯥꯗꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯌꯦꯛꯅꯔꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯄꯥ ꯃꯃꯥꯗ ꯋꯥꯔꯤ ꯂꯤꯔꯦ꯫ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕ ꯃꯌꯥꯝꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯗꯤ ꯋꯥꯏ ꯆꯥꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯄꯥꯎꯁꯦ ꯇꯥꯔꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯔꯥꯜ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯗꯅ ꯑꯃ ꯍꯥꯏꯖꯤꯟ ꯑꯃꯗꯅ ꯑꯃ ꯇꯝꯁꯤꯟ ꯑꯅꯤꯃꯛ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯂꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯌꯥꯗ ꯃꯊꯥ ꯁꯥꯔꯦ꯫ ꯄꯨꯁꯄꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯦꯛꯁꯇ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯦ꯫ ꯃꯦꯛꯁ ꯁꯥꯎꯔꯞꯅ ꯗꯥ ꯃꯦꯛꯁ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯃꯥꯏ ꯈꯤꯇꯁꯨ ꯌꯦꯡꯗꯕ꯫ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯑꯦꯟꯗꯤꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯗꯥ ꯑꯦꯟꯗꯤꯗꯣ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯅꯤ꯫ ꯀꯨꯏꯅ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯛꯄ, ꯍꯣꯏ ꯑꯩꯅꯕꯨꯗꯤ ꯁꯣꯏꯕꯅꯤ꯫ ꯃꯥꯁꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯌꯥꯈꯤꯕꯅꯤ꯫ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯑꯩꯒ ꯃꯥꯒ ꯀꯅꯥꯅ ꯍꯦꯟꯒꯦ? ꯅꯪꯁꯨ ꯅꯨꯡꯁꯤꯌꯦ, ꯗꯥ ꯑꯦꯟꯗꯤꯁꯨ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯅꯨꯄꯥ ꯑꯅꯤꯃꯛꯄꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯅꯣ? ꯑꯩ ꯈꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯈꯟꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯃ ꯈꯜꯂꯣ꯫ ꯑꯩꯅ ꯗꯥ ꯑꯦꯟꯗꯤ ꯈꯜꯂꯒꯅ ꯅꯪꯅ ꯌꯦꯠꯀꯗꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯈꯪꯉꯤ꯫ ꯅꯪ ꯈꯜꯂꯁꯨ ꯅꯪꯅ ꯑꯃꯨꯛ ꯗꯥ ꯑꯦꯟꯗꯤꯗ ꯎꯁꯤꯠꯂꯣꯏꯗꯕꯗꯣ ꯑꯗꯨꯁꯨ ꯈꯪꯉꯤ꯫ ꯑꯗꯨ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯅꯁꯥꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯀꯃꯥꯏꯅꯅꯣ? ꯅꯪꯅ ꯑꯦꯟꯗꯤ ꯀꯣꯏꯈ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯗꯥ ꯃꯦꯛꯁ꯫ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯗꯥ ꯑꯦꯟꯗꯤꯗꯅꯦ ꯑꯄꯟꯕꯗꯤ ꯄꯤꯒꯅꯨ꯫ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦ꯫ ꯑꯗꯨ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯄꯨꯁꯄꯥ ꯑꯦꯟꯗꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯨꯁꯄꯥ ꯗꯥ ꯑꯦꯟꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯑꯩꯗꯤ ꯗꯥ ꯃꯦꯛꯁꯀ ꯈꯪꯅꯕꯁꯨ ꯀꯨꯏꯔꯦ꯫ ꯃꯍꯥꯛꯀ ꯃꯔꯤꯁꯨ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯗꯥ ꯃꯦꯛꯁꯀ ꯑꯗꯨꯝ ꯈꯪꯅꯔꯒꯦ꯫ ꯑꯗꯨ ꯅꯍꯥꯟꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯗꯥ ꯑꯦꯟꯗꯤ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯔꯨꯏ ꯑꯗꯨꯅꯅꯤ꯫ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒ ꯑꯗꯨꯝ ꯈꯪꯅꯁꯦ꯫ ꯃꯥꯒ ꯑꯣꯏꯅ ꯀꯥꯏꯅꯔꯣ꯫ ꯄꯨꯁꯄꯥ ꯀꯞꯄꯤ꯫ ꯗꯥ ꯑꯦꯟꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯔꯗꯤ ꯗꯥ ꯃꯦꯛꯁꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏꯌꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯃꯋꯥ ꯂꯧꯗꯦ꯫ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯗꯥ ꯑꯦꯟꯗꯤ꯫ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯗꯥ ꯃꯦꯛꯁꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ꯫ ꯅꯪ ꯁꯥꯎꯒꯅꯨ ꯑꯩ ꯊꯝꯃꯒꯦ꯫ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯁꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯄꯨꯁꯄꯥꯗꯣ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯦꯟꯗꯤꯁꯨ ꯃꯆꯤꯡꯗꯤ ꯐꯠꯇꯕꯅꯤꯅ ꯃꯩ ꯍꯧꯔꯦ ꯁꯥꯎꯅꯤꯡꯕꯅ꯫ ꯃꯁꯥꯗ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯃꯤꯅ ꯉꯝꯕ ꯌꯥꯗꯕ ꯑꯣꯏꯔꯨꯕꯅ ꯍꯟꯗꯛꯇꯤ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯃꯥꯏꯊꯤꯕ ꯅꯪꯕꯁꯤꯗ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯦꯛꯁꯀ ꯄꯨꯁꯄꯥꯒ ꯑꯣꯏꯅ ꯈꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯀꯣꯊꯣꯛꯇꯅ ꯉꯥꯡꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯄꯨꯁꯄꯥꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯂꯥꯜꯂꯨꯕꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ꯫ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯍꯥꯏꯔꯤꯗꯅ꯫ ꯑꯇꯣꯞꯄ ꯀꯣꯏꯕꯁꯨ ꯌꯥꯗ ꯃꯥꯒ ꯀꯣꯏꯅꯔꯦ ꯍꯥꯏꯗꯅ ꯈꯣꯟꯗꯥ ꯊꯤꯅ ꯉꯥꯡꯕ, ꯍꯥꯟꯅꯒꯤ ꯍꯧꯈꯤꯕ ꯀꯣꯊꯣꯛꯇꯨꯅ ꯄꯟꯕ, ꯃꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯕꯅꯤ ꯃꯥꯁꯨ꯫
ꯄꯨꯁꯄꯥꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯦꯟꯗꯤꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯗꯥꯏꯟꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯝꯇ ꯂꯥꯛꯑꯣ, ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯑꯦꯟꯗꯤꯁꯨ ꯃꯦꯁꯦꯖꯇꯣ ꯍꯦꯛ ꯄꯥꯔꯨꯏ꯫ ꯍꯣꯏ ꯂꯥꯛꯀꯦ ꯉꯥꯏꯔꯝꯃꯨ꯫ ꯃꯥꯁꯨ ꯄꯨꯁꯄꯥꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯆꯠꯅꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯡ 4 ꯇꯥꯔꯗꯨꯅ ꯄꯨꯁꯄꯥ ꯎꯅꯕ ꯆꯠꯂꯤ꯫ ꯄꯨꯁꯄꯥꯁꯨ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯃꯀꯣꯛ ꯈꯨꯝꯂꯗꯨꯅ ꯂꯣꯟꯅ ꯊꯣꯔꯛꯂꯤ꯫ ꯄꯨꯁꯄꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯃꯁꯥꯗ ꯑꯋꯥꯠꯄ ꯂꯩꯇꯦ, ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯃꯌꯥꯝꯅ ꯉꯥꯎꯅꯔꯤꯕꯅꯤ꯫ ꯄꯨꯁꯄꯥ ꯈꯪꯗꯕ ꯅꯨꯄꯥꯁꯨ ꯂꯩꯇꯕꯅꯤ, ꯃꯥꯕꯨ ꯀꯣꯏꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯗꯥꯏꯟꯗꯤ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯦꯛꯇ ꯍꯥꯏꯌꯣ, ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ, ꯅꯪꯅꯗꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯃꯇꯥꯡꯅ ꯌꯥꯗꯕꯒꯤꯅꯦ꯫ ꯑꯗꯣ ꯑꯩꯕꯨ ꯀꯧꯕꯒꯤ ꯃꯔꯝꯗꯨꯗꯤ ꯍꯥꯏꯔꯣꯗꯅ꯫ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯩꯗꯧꯕ ꯉꯝꯅꯤ ꯍꯥꯏꯌꯣ, ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯗꯥꯃꯦꯛꯁꯄꯨ ꯂꯣꯏꯁꯤꯟꯈ꯭ꯔꯣ, ꯑꯩ ꯆꯦꯟꯅꯍꯜꯂꯛꯀꯅꯨ꯫ ꯅꯪꯕꯨꯁꯨ ꯃꯌꯥꯝꯅ ꯈꯪꯅꯅꯕ ꯄ꯭ꯂꯥꯟ ꯐꯖꯅ ꯌꯥꯠꯂꯣ, ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯣ꯫ ꯑꯩ ꯃꯥꯒꯤ ꯁꯔꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯌꯥꯝ ꯋꯥꯔꯦ꯫ ꯑꯦꯟꯗꯤꯁꯨ ꯃꯦꯛꯁꯄꯨ ꯈꯔꯒ ꯌꯦꯛꯅꯔꯒ ꯂꯩꯕꯒ ꯄꯨꯁꯄꯥꯁꯨ ꯅꯨꯡꯁꯤꯕꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯛꯅꯕ ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯊꯧꯅꯥ ꯂꯥꯛꯏ꯫ ꯑꯦꯟꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥ ꯑꯃ ꯍꯥꯠꯄꯩꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯔꯤꯕ ꯃꯍꯥꯛꯇꯣ ꯍꯌꯦꯡꯃꯛ ꯍꯥꯠꯀꯅꯤ꯫ ꯄꯨꯁꯄꯥꯁꯨ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯋꯥꯐꯝꯁꯦ ꯐꯣꯟꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯪꯕꯨ ꯀꯧꯕꯅꯤ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯅꯨꯡꯁꯤꯕꯤ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯅꯪꯁꯨ ꯍꯜꯂꯣ, ꯃꯥꯕꯨ ꯂꯩꯈꯤꯗ꯭ꯔꯗꯤ ꯀꯣꯟꯅ ꯄꯥꯎ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ꯫ ꯍꯣꯏ ꯍꯣꯏ ꯆꯪꯉꯣ, ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯄꯨꯁꯄꯥꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ, ꯑꯦꯟꯗꯤꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯅꯤ꯫ ꯑꯦꯟꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ, ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯗꯨꯅ ꯂꯩ꯫ ꯃꯄꯥ ꯃꯃꯥ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯄꯥꯒꯤ ꯊꯝꯂꯤꯕ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨ ꯍꯨꯔꯥꯜꯂꯦ, ꯃꯔꯨꯁꯨ 5ꯃꯨꯛꯇꯤ ꯍꯟꯖꯤꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯒꯟ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯦꯛꯁꯅ ꯀꯣꯂꯦꯖ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯦꯟꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯦꯛꯁꯅ ꯂꯥꯛꯇꯧꯔꯤꯕ ꯑꯗꯨꯅ ꯀꯥꯔꯗꯅꯤ, ꯑꯦꯟꯗꯤꯅ ꯃꯍꯥꯛꯀꯤ ꯕꯨꯂꯦꯠꯇꯅꯤ꯫ ꯍꯦꯜꯃꯦꯠꯁꯨ ꯎꯞꯄꯅꯤꯅ ꯃꯌꯥꯝꯅ ꯃꯁꯛ ꯎꯗꯦ꯫ ꯃꯦꯛꯁꯀꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ, "ꯏꯕꯨꯡꯉꯣ, ꯃꯃꯥꯁꯦ ꯃꯪꯍꯥꯒ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯒꯥꯔꯤꯒꯗꯣ ꯌꯦꯡꯂꯒ ꯏꯟꯊꯤꯅ ꯊꯧ"꯫ "ꯍꯣꯏ ꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯃꯆꯥꯗꯨ ꯅꯨꯡꯇꯤꯒꯤꯗꯤ ꯃꯅꯝ ꯅꯝꯕꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯦꯛꯁꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯣꯂꯦꯖ ꯆꯠꯅꯕ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯟꯗꯤꯁꯨ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯃꯦꯛꯁꯀꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯂꯒ ꯃꯦꯛꯁꯀꯤ ꯃꯀꯣꯛꯂꯣꯝꯗ ꯃꯔꯨ 5ꯃꯨꯛ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯃꯦꯛꯁ ꯈꯨꯗꯛ ꯑꯗꯨꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯥꯔ ꯑꯗꯨꯁꯨ ꯎꯄꯥꯜ ꯑꯃꯗ ꯋꯥꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯟꯗꯤ ꯈꯨꯗꯛꯇ ꯕꯨꯂꯦꯠ ꯑꯗꯨ ꯀꯟꯅ ꯊꯧꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨꯗ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯔ ꯑꯃꯅ ꯋꯥꯏꯁꯤꯜꯂꯝꯕꯗꯨ ꯎꯕꯗ ꯃꯍꯩ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯦꯛꯁ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯗꯨꯅ ꯋꯥꯐꯝꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯃꯌꯥꯝ, ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯁꯣꯛꯂꯨꯈꯤꯅꯨ ꯍꯥꯏꯔꯛꯏꯀꯣ꯫ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯗ ꯕꯦꯔꯥ ꯀꯥꯅꯤ, ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯂꯤꯁ ꯂꯥꯛꯄ ꯉꯥꯏꯔꯁꯤ"꯫ ꯅꯨꯄꯤ ꯈꯔꯁꯨ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯑꯉꯥꯡꯅꯤꯅꯦ, ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯀꯔꯤ ꯃꯔꯝꯒꯤ ꯃꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯠꯄꯤꯔꯤꯅꯣꯕ? ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯍꯩꯇ꯭ꯔꯦ ꯃꯇꯝꯁꯦ, ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ꯫ ꯐꯅ ꯂꯥꯟꯕ ꯑꯣꯏꯔꯁꯨ ꯑꯁꯨꯝꯅ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯍꯥꯏꯁꯤꯗꯤ ꯌꯥꯅꯤꯡꯗꯦꯗꯅ. ꯍꯥꯠꯂꯝꯃꯤꯕ ꯃꯍꯥꯛꯄꯨꯁꯨꯅꯦ ꯏꯁꯣꯔꯅ ꯋꯥꯔꯛꯄ ꯑꯣꯏꯔꯁꯅꯨ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯂꯦ꯫ ꯑꯁꯤꯕ ꯃꯁꯥꯗꯨ ꯂꯧꯈꯠꯈ꯭ꯔꯦ꯫
ID adudagi mapa mama khangladuna phone tawrami. Mix ki mamadi macha leitre pau tabunagi wan thakri. Mapa lautuna police sing aduda asumna. SB aigi chamapu asumna halasinadi kari soijanaba longi ichini naw singi macha masuri kari oirakani. Miyat panupado athubada thigalu. Aduga mabusu logi matungina cherak pibo osinu. Yade haiba ma khangandrabadine tungdasu soidan lamdamnarakani. Funny sir, ekoi athubada miyat pado thigatjage. Asumna mix hatlambagi pauna wai jairi. Paudo puspasu tare. Mana mo achum saradana hatlamliba nupado endini haina police ta chattuna tumina takthokle. Policing adusu singnaraduna endigi mayumda chattuna thigatlure. Endigi mapagi license gan adusu check tawre. Marusu watlambaduda endibu khudakta arrest tawrami. Police station hek yawbaga asengbudu loina haidorai. Adubu puspabudi jena halamde. Mahaksu maralgi matung inna lona fasi tawnaba order tawrakle. Hojikti mi amabu hatlabadi haliba mi adubusu capital punishment phangba haibasi chatnabi oirami. Aduna endibusu fasi tawduna hatkirami. Tanjaduda ko lakpagi makhol tarai. Roger hakamudu wawa jallaga hogalai. Jacob so mamit kadu nuwairaga hogalai. Makhoinigi khudangda siriba modern wasadu yenglamni. Animak madu ubada mamit manadu chap hek yungi. Mafi maro sesilaga animak mirai bakta lai. Thawai ani na khatnaduna leirambadu ubada Jacob ko Roger gana lauri. Oi! Andy amadi Max lauri iba maikai du yenglai. Wang jawraba masang madaw phajaraba Jacob amadi Roger ubada anima mamit ka kuptaba makai yenglai. Roger na white ngakta setli aduga Jacob na black ngakta. Andy na noini kanano. Jacob saurang na sumba jayennabagi thabak se napana to haibro. Roger na aidi bako yam haina roidori oiba. Max khumlai. Akhoi ani de sibani no ani so asibara. Aina ne Noroki captain. Aina Lairipa ki captain. Jacob amok sukhumai. No ani makse afabadi amta natteba. Adubu ani ma karam mafamda laini haibadudi gyan tade. Roger na so Lairipa ta chatpasu yada Norok ta chatpasu yada. No ani gi thawai do thadok lamagi haisu mingon amuk tamnaruni ni ha. Thawai ani do mo mafam jana tanamje khallo. Captain ai khoini amuk ne miwa ta duribani. Max nangsu phatpa budi fatte. Adubu nangna lairamnen da chalase. Maramde nangna nupi do lemna izat manghan bagi. Se ticket se. Sura loibaga lao. Adu killer nang phawudi phaibo pharaga pangmani na ne norok ta thiu na singlu tare ne ha nangi ticket se. Nangsu lairi bakta laire kai na ne nungai ni khalu noe. Ahal mayam gi sibani tondoi se. Asumna Jacob na Andy-bu Noroki ticket piramladuna Jacob ti Noroki thongdu hangdoklaga chatkre. Roger su mathakta chatkre. Magi piramliba ticket tu yengnaraga Max na nokfet tawna. Urabo nang nay halabani na Norok tu layru tamni aidi amathakta. Akhoi ani mag sirabani kaisu khanbide bo. Nupa thokwa aina kara halubagi nangmude ina hatpa ngamidana. You stupid. Anido mu phunarakle. Makon na jatkraba captain anito amuk satlai. Jacob na sauraga anima ki ticket to fatloksili. Pokpada haraudaba sibada kapningdaba nga khamaza. Noi ani dine mirai box da tamnarai sadana leiro. Piroi de ticket kamta asuk phattaba angang singsibu. Animak tu chapmanana angang ri harakano he. Jacob to khamtheng na sauri. Saurabani na mamito red ngak tori. Aduga thawai macha ani dubu ngakthi chapaga thangalai. Ani do so awajai na khangba ngamdraduna pitring chongai khangi. As sibatari me bai. Jacob na sauraga Roger da. Hai nang masuni. Siraba thawai ani sibu sibatari.
ꯍꯦ ꯑꯗꯣ ꯊꯥꯗꯣꯛꯑꯣꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒ ꯈꯠꯅ ꯃꯥꯏ ꯂꯩꯖꯍꯧꯅꯤ ꯀꯩꯗꯧꯒꯦ ꯃꯣꯏ ꯑꯅꯤꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯕꯨꯠ ꯁꯥꯟꯅꯒꯗꯕꯗꯣ ꯈꯜꯂꯨꯔꯗꯤꯕꯀꯣ ꯎꯠ ꯑꯣꯜꯍꯟꯕꯅ ꯐꯔꯕꯅꯤ ꯎꯠ ꯑꯣꯜꯍꯟꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ ꯏꯔꯤꯀꯣ ꯎꯠ ꯑꯣꯜꯍꯜꯂꯨ ꯂꯥꯎ ꯍꯥꯏꯌꯣ ꯃꯥꯁꯨ ꯌꯥꯊꯪ ꯐꯪꯗ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏꯌꯦ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯚꯥꯏ ꯅꯪꯁꯤꯗꯤ ꯔꯣꯖꯔꯅ ꯖꯦꯀꯦꯞꯄꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯄꯨꯟꯐꯝ ꯍꯥꯏꯔꯒꯗꯤ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯄꯗꯤ ꯌꯥꯅꯗꯦ ꯅꯨꯃꯤꯠꯇꯨꯗ ꯑꯁꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯐꯕꯇ ꯇꯤꯀꯦꯠ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯔꯣꯖꯔꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯑꯩꯒꯁꯦ ꯈꯪꯕꯤꯔꯔꯣꯏꯀꯣ ꯍꯦ ꯃꯤꯑꯣꯏꯕ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗꯀꯣ ꯅꯣꯏꯗꯤ ꯃꯄꯣꯛ ꯄꯣꯛꯄ ꯐꯪꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯨ ꯄꯤꯕꯤꯗ꯭ꯔꯦ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯄ ꯉꯝꯂꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯅꯤ ꯆꯍꯤ ꯀꯌꯥ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯔꯕꯤ ꯅꯍꯥꯛꯄꯨꯗꯤ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯊꯋꯥꯏꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯑꯁ ꯅꯠꯇꯦꯅꯦ ꯆꯍꯤ 100 ꯍꯦꯜꯂꯁꯤꯐꯥꯎꯗ ꯑꯗꯨꯝ ꯍꯦꯛ ꯀꯥꯎꯕ ꯉꯝꯗꯒꯩ ꯂꯩꯔꯤꯗꯨꯕꯨꯕꯀꯣ ꯅꯣꯏ ꯑꯥ ꯃꯊꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯌꯥꯝꯗꯨꯒ ꯗꯤꯜ ꯈꯔ ꯂꯦꯅꯧ ꯌꯥꯗ꯭ꯔꯣ ꯚꯥꯏ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯐꯪꯍꯧꯗꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯖꯔꯛꯄ ꯅꯪꯗꯤ ꯀꯌꯥꯅ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯑꯣ ꯑꯗꯨꯅꯔꯥ ꯅꯣꯔꯣꯛꯀꯤ ꯊꯋꯥꯏ ꯂꯥꯛꯄ ꯑꯣꯏ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯩꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯈꯤꯕꯅꯤ ꯑꯐ ꯐꯠꯇꯒꯤꯗꯤ ꯅꯠꯇꯦꯗꯅ ꯅꯪꯅꯅꯦ ꯃꯥꯔꯛ ꯑꯃꯈꯛꯅꯤ ꯍꯦꯜꯂꯒ ꯂꯥꯏꯔꯩꯄꯥꯛꯀꯤ ꯀꯦꯞꯇꯦꯟ ꯑꯣꯏꯈ꯭ꯔꯤꯁꯦ ꯏꯕꯣ ꯆꯥꯛꯇꯤ ꯆꯥꯛꯏꯍꯦ ꯊꯃꯣꯏ ꯈꯔ ꯀꯟꯕ ꯅꯪꯅ ꯅꯣꯔꯣꯛꯇ ꯂꯩꯔꯤꯗꯣ ꯐꯔꯕꯅꯤ ꯀꯥꯏꯗꯩ ꯑꯩꯗꯤ ꯅꯣꯏ ꯂꯝꯗꯥꯗꯨꯗ ꯂꯩꯕ ꯍꯩꯅꯔꯣꯏꯗ ꯁꯤꯌꯥ ꯍꯣꯏꯁꯨꯅꯦ ꯍꯥꯟꯅ ꯍꯩꯅꯔꯝꯄꯣꯟꯇꯦ ꯇꯞꯅ ꯍꯩꯅꯔꯛꯄꯩ ꯋꯥꯅꯤ ꯑꯅꯤꯗꯣ ꯋꯥꯊꯤ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯀꯞꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯏ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯈꯤꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯎꯔꯦ ꯀꯞꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯪꯈꯠꯈꯤ